editorial page tagi lathuk sarkana myam na thamjaramge wairu da mit ki hidak hapning lakpa ngasi ai mangani leihun amaga surat amaga sasagani mangani leihun adu yaurambaga surat lomda amuk pangjaga doribani surat asina loisang amagi thabaktagi potharaba officer amagini sei tarataru khakta ngairiba license phawa paidriba nupa masa amana karna takpadagi laikhidagani mangani leihungi asimana loisangi officer adubu karna taktuna hatlam laba thauna phaba nupa masa adugini ahal dubu karna taktuna hatlam laba matungda numit mangani taruk ni rom leiraga masa matumta maksu karadu laikai pongnang pambi asoba mada yaisilaga laikhidabani laikai NSC panglap sulapnade angang nupa masa sigi mapaga aiga thainadagi tinaraglabani luna tinajarakpani numit khudingi mi amamam accident da sirabadi sai amada mi sahum humfuga manga siba soidre kaya yamna siribano siriba mino masi amaromda sibu side haibiyai imphal manung asida lambi da gari thaunariba mayam asi yengnabada accident pangthok thokte ga haibiyai sakholappagi matungina gari thawbada tapna thawge su yarakloi aduga yangna thawge su yarakloi adubu oiriba lambi gi phibam yengdana mapalam gi ningthina semba lambi gi apakhu gi matau tamduna yangna thawbadu matau tamlabadi nomu gi masing hanthaba natana gari oiraga to kani khanba matam oire saka mari panba thawba kangbu na saka ani panba thawba kangbu gi oidagi bagal lauraga mayamdagi mamang thana hengatnaba lakna zabalamdamni gari masa masu thawba mi myam asibu lambi mayaida saktaramba sengdrang singbu hol khongdabigi car yangna thawjilaga pedrak ta khairambaga sathige khanba adumaina khalura male auto rickshaw thawba kangbuna amuk thawriba gari gi mamangna prap hengalaga passenger pickup tawba ngambigi haisingba mahai amadi leijei zebra crossing nena lengana thawai yauna yeksariba sisu inkhalakpa angang singna school dagi mayumna makhongna halakpada koilas lambi mayaida sokna I love you romila haina thabadu mangaide haibidi kana amatana thoina mawa lobibu ude scooter anauba mayam asina marolama numidang da lambi da gari thawduna satpasingda mige mamit mamaida magi ngalaba helaki mayedu mit mai pangbu yadaba makai kapsilam laga satkiga doribani paliba mayedu migi mamai da kaptanaba sanaba hainadribra natraga lanai oina nungaizaribra khangdi magi gari da panariba asau masa hon mayamsi natta silala kanda khangprek khangba makai hon hauna khonglaga thawjinari hon adu hoiko migi nakongda wana thoklamgani haina khanbide matam sida hui san ok sagol mayamama lambi de hekta lairami karisu inat natabada mabuk mapau phataba hui yoramduna gari thawba mibu gyan men tadama makai koitan hekta tanai lambi da lairamba sagol amadi san singasina taibang miyoi bidigi sakhatpa sang khara helambadigi aikoi accident thopagi sang hanthalambagi watani manipur masa singdi loina makhuta mamit pale hainai masi aidi tasengna support tawjaninge aikhoigi pakhang masa singasi pokpadagi mechanic ki gun yaujai masigi khudamdi bike amadi scooter singmasida car truck gypsy na singbagi horn aho pansinba yamna yaunariba mayam asini aho horn adu he gari masada pankhatpa loibaga imphal manung asida test tawba thawdurakani tunglomdagi mana car gi horn adu khonglaga bike thawrabani na mayamna car ama laklam lama le ningduna khangprek khangna yamna lapna thaidoknai maduda mana nungaijari masa nupana gyan men tadana yangna gari thawjaraga mapa mama kharadi momon noksai masagi gari thawbagi haising matawasi uzaraga ising nung lengoi laiba khonba gari sing asisu makhoi gari thawba haite haikini haiduna onthokna yangna thawna khre mi silaga hena makhoigi mai uning baheli akibagi masakni oiriba lambi thonga sigi matausiga passenger gari na yangna loina thawgadabigi mafi takhanaduna laiba khonba gari singsu nungairi lambi da satlisi matom da satpadawna khanaba khara yauri makhoidi mi kanamata ubiba nate hon khara khonglaga hekta paisilakpini lambi satliba mayamdi sigi sijasanu haina khallaga thawnai tawhoidaba thabangni manipur gi oiriba lambi thongasi laingangna toina semi gande lambi komnaw mayamna pikthana lei urful way full yamna hori
ꯆꯠꯂꯤꯕ ꯃꯤꯁꯨ ꯄꯦꯟꯊꯣꯛꯇꯕ ꯏꯌꯥꯎ ꯌꯥꯎꯗꯦ ꯈꯟꯅ ꯒꯥꯔꯤ ꯊꯧꯕꯤꯔꯕꯗꯤ ꯈꯔ ꯐꯗꯧꯕ ꯑꯩꯅ ꯆꯠꯂꯤꯁꯤ ꯊꯩꯔꯒ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯌꯥꯎꯅꯔꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯁꯨ ꯂꯝꯕꯤ ꯃꯌꯥꯏ ꯐꯥꯎꯕ ꯈꯥꯝꯖꯤꯟꯅꯔꯤ ꯃꯇꯥꯏꯗ ꯈꯥꯝꯕꯗꯒꯤ ꯄꯔꯦꯡ ꯃꯁꯤꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯀꯅꯤ ꯂꯝꯕꯤ ꯆꯠꯄꯗ ꯃꯁꯤꯅ ꯍꯦꯟꯅ नाखोंग साली मणिपुरदि मथोल नाइबा गारी पार्किंग सेट साबगी दरकार ओइदि लंबी खक्तंग पाकथोलगा अदुम याबगी फिबमदा लैरि लंबीना पार्किंग तफम ओइबना खरा पाक चावबदौना तौरि तौनरिबा मतौसिदा मणिपुर एक्सीडेंट थोक्तुना मी सिबु सिदे हाइजबा पामी ट्रैफिक पुलिस मैरा पाइबी माहिरोइ सिंगी लुप अमदि सोशल ऑर्गेनाइजेशन की मियोइ सिंग असिना कारण तारे हैना कारण तारबा मथोंग हुक्तबा गारी खुथौसी थोइदोकना मिट पीद्रिबा माली आइना यामना खुरुमदुना हाइजनिंगबा अमा लैजरिये मयामदा गारी मथोंग मरम खंगदना यु पांगबा मखै ngawrga गारी थौबगी मेरक्ता वाकट मिफमगुमा मयाम अमा मणिपुर सिंथुंगना फमनजनिंगदिये मसिना यामजद्रबा फुरुप असि लेपा लैतना हाटपगुमना तौरि एक्सीडेंट लेखिदबा अमगी सोराट के एक्सीडेंट लेखिदबा अमगी मंगानी लेहुनगा सतननाबा अमुक्ता साइथजरुखिगे हाइबा मिट की हिदाक हापनिंगलाकपा वाइरुबदा एडिटोरियल पेज तगी लथोक्सरकाना म्यामना थमजबनी।